ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯧꯗ ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯕꯦꯃꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ ꯏꯕꯦꯇꯣꯝꯕꯤ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ, ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯑꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯃꯕꯨꯛꯁꯨ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯑꯁꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯝꯗꯦ꯫ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯃꯥ ꯃꯆꯥꯒꯤꯗꯃꯛ ꯂꯧꯁꯤꯡ ꯁꯦꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯊꯅꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯒꯤ ꯂꯧ ꯎꯗꯕ ꯌꯥꯎꯅꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯃꯥꯗꯤ ꯃꯃꯥꯒ ꯃꯥꯟꯅꯔꯝꯗꯦ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ, ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯏꯕꯦꯇꯣꯝꯕꯤꯗꯨ ꯈꯣꯏꯗꯨꯝ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯗꯨ ꯈꯣꯏꯗꯨꯝ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯣꯏꯗꯨꯝꯕꯨ ꯀꯧꯔꯝꯃꯤ꯫ "ꯍꯩ ꯈꯣꯏꯗꯨꯝ, ꯇꯥꯕ꯭ꯔꯥ? ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯅꯪ ꯉꯁꯤꯗꯤ ꯏꯕꯦꯇꯣꯝꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ꯫ ꯍꯦ ꯏꯕꯦꯇꯣꯝꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ." ꯈꯣꯏꯗꯣꯝꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯣꯠꯄꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯇꯣꯝꯕꯤꯕꯨ ꯎꯕꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯅꯦ ꯏꯕꯦꯇꯣꯝꯕꯤꯅꯤꯅꯦ ꯁꯤꯗꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯇꯥꯔꯦꯅꯦ ꯑꯃꯨꯛ." ꯏꯕꯦꯇꯣꯝꯕꯤ ꯂꯩꯕꯥꯛ ꯂꯣꯠꯄꯤꯕꯨ ꯎꯕꯗ, "ꯍꯩ ꯂꯩꯕꯥꯛ ꯂꯣꯠꯄꯤ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝ ꯍꯥꯏꯕ꯭ꯔꯥ, ꯈꯣꯏꯍꯤ ꯍꯥꯏꯕ꯭ꯔꯥ, ꯃꯗꯨ ꯂꯩꯕ꯭ꯔꯥ? ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯂꯩꯅ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩ ꯍꯦꯛꯇ ꯊꯥꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ." ꯂꯩꯕꯥꯛ ꯂꯣꯠꯄꯤꯅ, "ꯏꯅꯦ, ꯈꯣꯏꯗꯨꯝ ꯍꯥꯏꯕꯅꯤ, ꯌꯨꯝꯒꯥꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ꯫ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗ ꯂꯩꯅꯤ? ꯏꯃꯨꯡꯗ ꯂꯩꯍꯧꯏ, ꯅꯃꯧ ꯀꯧꯊꯣꯛꯆꯔꯛꯀꯦ." "ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ, ꯉꯁꯤꯗꯤ ꯃꯥꯒꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯏꯅꯦ, ꯀꯧꯊꯣꯛꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯣꯠꯄꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯈꯣꯏꯗꯨꯝꯁꯨ ꯊꯣꯛꯂꯛꯏ꯫ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯂꯥꯛꯂꯤꯕꯗꯨ ꯏꯕꯦꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯁꯨꯒꯠꯇꯨꯅ, ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨ ꯏꯕꯦꯇꯣꯝꯕꯤꯅ ꯎꯔꯗꯨꯅ, "ꯍꯩ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯈꯣꯏꯔꯦꯜ ꯃꯥꯟꯕ, ꯅꯪ ꯀꯔꯥꯏꯗꯅꯣ?" ꯈꯣꯏꯗꯨꯝ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯑꯩꯈꯣꯏꯅꯦ ꯁꯤꯗꯤ ꯃꯤꯠ ꯁꯤꯡꯉꯤꯍꯦ, ꯑꯩ ꯆꯦꯟꯒꯦ ꯇꯧꯕ ꯅꯠꯇꯦꯕ, ꯏꯅꯦꯅ ꯐꯝꯅꯕ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ." "ꯍꯩ ꯅꯒꯨꯟ ꯈꯪꯉꯤ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯆꯍꯤ ꯀꯌా ꯁꯨꯔꯦ? ꯆꯍꯤ ꯀꯌా ꯁꯨꯔꯒꯦꯕ ꯅꯪꯅ ꯂꯧꯁꯥꯟ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ?" "ꯌꯥꯝꯗ꯭ꯔꯤꯗꯩꯅꯦ, ꯆꯍꯤ 2ꯗ ꯉꯥꯏꯔꯤ." "ꯆꯍꯤ 2ꯗꯣ ꯌꯥꯝꯗ꯭ꯔꯤꯕ? ꯉꯁꯤꯗꯤ ꯑꯩ ꯂꯧꯁꯥꯟ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯧꯁꯥꯟꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯧꯁꯥꯟꯒ ꯄꯨꯂꯞ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯥꯏꯗꯒꯤꯅꯣꯗꯩꯅꯦ, ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯧꯁꯥꯟ ꯐꯥꯎꯕ ꯄꯤꯅꯕ ꯐꯧ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯄꯤꯕ ꯑꯌꯦ꯫ ꯂꯧꯁꯥꯟ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯧꯗ ꯎꯔꯤꯕꯅꯣ? "ꯏꯅꯦ, ꯑꯩꯁꯨ ꯏꯅꯦꯒꯤ ꯂꯧꯁꯥꯜꯗꯣ ꯄꯤꯔꯒꯦ ꯇꯧꯕꯅꯤ, ꯏꯆꯥ ꯌꯥꯝꯕꯁꯤꯗ ꯍꯦꯛꯇ ꯉꯝꯗꯕ." "ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯅꯆꯥ ꯑꯗꯨꯛ ꯌꯥꯝꯅ ꯄꯣꯛꯎ ꯍꯥꯏꯒꯦ? ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯂꯧꯁꯥꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ." "ꯏꯅꯦ, ꯑꯩ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯏꯅꯦꯅ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯏꯆꯥ 10ꯅꯤꯗꯅ, ꯏꯅꯦꯅ 5 ꯑꯃ ꯄꯨꯕꯤꯈꯤꯗꯧꯉꯥꯏ." "ꯅꯪꯒꯤ ꯅꯆꯥ ꯅꯞꯆꯣꯕꯁꯤꯡ ꯑꯗꯨꯗꯤ ꯀꯩꯗꯧꯅꯗꯣꯏꯕ? ꯍꯩ ꯈꯣꯏꯗꯨꯝ, ꯐꯧ ꯄꯨꯊꯣꯔꯛꯎ." ꯈꯣꯏꯗꯨꯝꯒ ꯏꯕꯦꯇꯣꯝꯕꯤꯒ ꯉꯥꯡꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ꯫ ꯇꯣꯝꯄꯣꯛꯀ ꯈꯪꯅꯔꯤꯕ ꯂꯥꯏꯖ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖ ꯃꯕꯣꯛꯀ ꯂꯩꯕꯅꯤ꯫ ꯂꯥꯏꯖ ꯏꯪ ꯇꯞꯄꯤ, ꯃꯕꯨꯛ ꯃꯄꯥꯎ ꯐꯩ꯫ ꯇꯣꯝꯄꯣꯛꯅ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯇꯞꯅ, "ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯇꯥ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯏꯃꯥꯅ ꯈꯪꯂꯛꯂꯒ ꯀꯔꯤ ꯑꯣꯏꯅꯤ? ꯂꯥꯏꯔꯕꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯂꯧꯁꯤꯟꯗꯅꯤ? ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯁꯨꯛ ꯃꯁꯛ ꯐꯖꯕꯤ, ꯑꯁꯨꯛ ꯏꯪ ꯇꯞꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ." "ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ, ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ." "ꯂꯥꯏꯖ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯒꯗꯤ ꯉꯁꯤꯃꯛ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯑꯩ ꯉꯝꯒꯅꯤ." "ꯊꯥꯖꯩꯗ, ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ
ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕꯁꯨ ꯇꯥ ꯇꯣꯝꯄꯣꯛ ꯅꯪ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯏꯕꯤ ꯀꯧꯕꯤ ꯃꯧ ꯑꯃꯅ ꯎꯔꯝꯃꯤ ꯌꯥꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯨ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯅꯨꯄꯤꯁꯤꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯤ ꯂꯥꯏꯖꯦ ꯍꯥꯏꯕꯗꯨꯅꯤ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯅ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯂꯤꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯀꯥꯟꯅꯗꯦ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯗ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯗꯨ ꯏꯕꯦꯇꯣꯝꯕꯤꯗ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯞ ꯆꯞ ꯁꯥꯏꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯕꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯌꯥꯏꯕꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯣ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯎ ꯏꯆꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯦꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯄꯥꯎꯅꯣ ꯌꯥꯏꯕꯤꯌꯥ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤ ꯑꯩꯗꯣ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯣ ꯅꯨꯄꯤ ꯎꯅꯔꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯄꯨ ꯅꯨꯄꯤ ꯎꯅꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨꯕꯨ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯌꯥꯏꯕꯤ ꯅꯪꯕꯨ ꯀꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯣ ꯈꯪꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯨꯕꯅꯣꯗ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯅ ꯃꯕꯣꯛꯀ ꯂꯩꯕꯅꯤ ꯀꯔꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ ꯏꯕꯦꯇꯣꯝꯕꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯒꯗꯨ ꯊꯤꯟꯗꯨꯅ ꯍꯦꯛꯇ ꯀꯞꯈꯠꯂꯛꯏ ꯌꯥꯏꯕꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤꯍꯦ ꯏꯕꯦꯇꯣꯝꯕꯤ ꯌꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯌꯥꯏꯕꯤꯌꯥ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯏꯆꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯖ ꯀꯧꯕꯅꯤ ꯂꯥꯏꯖ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯒꯨꯝꯕꯤ ꯂꯝꯖꯥ ꯃꯆꯥ ꯃꯥꯅꯁꯨ ꯏꯕꯦꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕ ꯁꯥꯔꯗꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯅꯪꯅ ꯄꯥꯎ ꯇꯝꯃꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯌꯥꯔꯦꯗ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯏꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯗꯤ ꯄꯥꯎ ꯇꯝꯕꯤꯕꯒꯤ ꯀ꯭ꯋꯥ ꯆꯥꯅꯕ ꯁꯦꯜꯒ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯁꯤꯛꯀꯤ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯌꯥꯏꯕꯤꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯂꯥꯏꯖꯒ ꯎꯅꯔꯨꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯅꯪ ꯉꯥꯏꯈꯣ ꯇꯣꯝꯄꯣꯛ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ ꯃꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯆꯠꯂꯨꯔꯤꯕ ꯍꯥ ꯂꯝꯖꯥ ꯁꯔꯥ ꯅꯨꯄꯤꯗꯨꯒ ꯎꯅꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒ ꯈꯪꯅꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯅꯥꯁꯨ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯃꯤꯒꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯍꯔꯤ ꯏꯆꯥꯗꯤ ꯂꯧ ꯐꯥꯎ ꯂꯧꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪꯗ ꯆꯪꯂꯕ ꯑꯣꯏꯔꯦ ꯃꯥ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯍꯩ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯇꯣꯝꯕꯤ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯝꯗꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯏꯕꯦꯇꯣꯝꯕꯤꯅ ꯆꯥꯛ ꯂꯣꯏꯔ ꯐꯥꯎꯕ ꯇꯣꯝꯄꯣꯛꯇꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯏꯕꯦꯇꯣꯝꯕꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯈꯨꯗ ꯊꯥꯎꯃꯩꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯦꯝꯕꯨꯡ ꯑꯣꯏꯔꯝꯃꯤ ꯍꯩ ꯊꯦꯝꯕꯨꯡ ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯏꯟꯗꯣꯝꯆꯥ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯨ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯄꯨ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯏꯟꯗꯣꯝꯆꯥ ꯂꯥꯏꯖ ꯀꯧꯕꯅꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯒꯤ ꯀꯞꯉꯥꯡ ꯉꯥꯡꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩꯅ ꯆꯤꯛꯅꯕꯗ ꯆꯨꯝꯃꯦ ꯑꯩꯅ ꯃꯉꯣꯟꯗ ꯉꯁꯥꯏꯗ ꯃꯗꯨꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕꯃꯛꯇꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯨ ꯄꯨꯔꯛꯂꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯤ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯊꯦꯝꯕꯨꯡ ꯏꯉꯉꯛꯅ ꯀꯩꯅꯣ ꯁꯤꯅ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜ ꯍꯥꯏꯔꯒ ꯃꯥꯅ ꯃꯤ ꯁꯤꯕꯗꯧꯅ ꯀꯞꯂꯤꯕꯁꯤꯅ ꯖꯥꯠ ꯖꯥꯠꯅꯤꯍꯦ ꯏꯕꯦꯇꯣꯝꯕꯤ
ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯩ ꯊꯦꯝꯕꯨꯡ ꯅꯇꯥꯎꯗꯣ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯁꯨ ꯍꯥꯏꯌꯨ ꯆꯠꯂꯨ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯁꯨ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯂꯥꯏꯖꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯑꯍꯜꯁꯤꯡꯅ ꯅꯨꯃꯤꯠ ꯊꯕꯥꯜ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯇꯣꯝꯄꯣꯛꯀ ꯂꯥꯏꯖꯒꯕꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ ꯂꯥꯏꯖꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯦꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯍꯦꯛꯇ ꯀꯥꯎꯏ ꯂꯥꯏꯖ ꯈꯪꯅ ꯏꯃꯥ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯝꯖꯥ ꯁꯔꯥ ꯂꯝꯕꯨ ꯑꯁꯨꯝꯅ ꯇꯩꯌꯨ ꯍꯥꯏꯗꯅ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯤꯗꯨꯅ ꯍꯥꯏꯕ꯭ꯔꯅꯦ ꯍꯦ ꯂꯥꯏꯖ ꯄꯥꯈꯠꯅ ꯏꯃꯥ ꯅꯃꯧ ꯐꯖꯅ ꯇꯩꯔꯒꯦ ꯅꯃꯧ ꯀꯥꯏꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧꯔꯣ ꯍꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧꯔꯕ ꯅꯪꯗꯤꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯈꯪꯂꯕ꯭ꯔꯥ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯂꯝ ꯑꯗꯨꯕꯨ ꯇꯩꯔꯝꯃꯤ ꯂꯥꯏꯖ ꯂꯝ ꯇꯩꯕ ꯂꯣꯏꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯂꯣꯟꯗꯨꯅ ꯃꯅꯦꯝꯒꯤ ꯊꯛꯅꯕ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯪꯒꯣꯝꯗꯨ ꯊꯝꯗꯨꯅ ꯏꯃꯥ ꯁꯪꯒꯣꯝ ꯏꯕꯦꯇꯣꯝꯕꯤ ꯁꯪꯒꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯁꯪꯒꯣꯝ ꯑꯁꯥꯕꯗꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ ꯂꯥꯏꯖ ꯁꯪꯒꯣꯝ ꯑꯁꯥꯕ ꯑꯗꯨꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯕꯅ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯍꯥ ꯁꯪꯒꯣꯝ ꯑꯁꯥꯕꯁꯤꯕꯨ ꯊꯛꯑꯣꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯊꯛꯂꯦꯗꯅ ꯆꯠꯂꯣ ꯁꯪꯒꯣꯝꯗꯣ ꯏꯪꯍꯜꯂꯒ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯏꯃꯥ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯇꯣꯝꯕꯤ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯏꯕꯦꯇꯣꯝꯕꯤꯗꯨ ꯁꯈꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯈꯤ ꯃꯥꯁꯨ ꯏꯕꯦꯇꯣꯝꯕꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯁꯈꯤ ꯏꯕꯦꯇꯣꯝꯕꯤꯕꯨ ꯎꯕꯗ ꯏꯕꯦꯇꯣꯝꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯌꯨꯝꯗ ꯂꯩꯅꯤꯡꯃꯟꯗꯗꯅ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯏꯆꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯁꯛꯇꯣ ꯎꯅꯤꯡꯃꯟꯗꯗꯅ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯇꯣꯝꯕꯤ ꯅꯣꯏꯒꯤ ꯃꯧꯗꯨꯕꯨ ꯐꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯒꯦ ꯀꯔꯥꯏꯗꯒꯤ ꯐꯖꯔꯨꯕꯅꯣꯗ ꯏꯆꯦ ꯅꯨꯡꯆꯤꯛꯅꯕꯤꯅꯦ ꯅꯨꯡꯆꯤꯛꯅꯕꯤ ꯃꯁꯛꯇꯨꯒꯗꯤ ꯂꯥꯟꯖꯗꯕꯤ ꯏꯪꯖ ꯇꯞꯆꯕꯤꯒ ꯌꯥꯝ ꯃꯥꯜꯂꯤ ꯀꯔꯥꯏꯗꯒꯤ ꯏꯪꯖ ꯇꯞꯆꯔꯨꯕꯅꯣ ꯏꯆꯦ ꯑꯐꯥꯎꯕꯤꯅꯦ ꯑꯐꯥꯎꯕꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯅ ꯅꯝꯗꯅ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯣꯏꯗ ꯑꯣꯏꯔꯝꯅꯤꯌꯦ ꯑꯗꯨꯛ ꯅꯨꯡꯁꯤꯗ꯭ꯔꯗꯨꯕꯨ ꯀꯣꯛ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯀꯔꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯗꯤ ꯍꯥꯏꯔꯨꯅꯨ ꯅꯨꯄꯤ ꯑꯗꯨꯗ ꯈꯤꯇꯪꯒ ꯉꯥꯡꯂꯨꯕ ꯌꯥꯗꯦ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯛꯇꯣꯏꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯨꯝꯁꯦ ꯍꯦꯛ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯦ ꯏꯆꯦ ꯅꯪꯕꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯣꯛ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯏꯕꯦꯝꯃ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯉꯥꯎꯍꯜꯂꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ इखुद चाबी इमौ अमा थीबा यारनी अदुने अैना हाइरिसिसु थंगनबा खुंदा अमाइबा पक्चाव कौबा अमा हैबा अमाइबा अमा लैबन मागी मनाक्ता चलो होइचे अै हयेंमक चलुरगे असुमना वारी सानरमी मथंगे नुमितनी इबेतोंबिदु अमाइबा पक्चाव होइगी मयुम थीदुना अमाइबा पक्चाव की युमदा लाक्लम्मी अमाइबा पक्चाव मासु मी येंगदुना लैरम्मी मयामदु लोइना चटख्रबदा इबेतोंबिबु येंगलम्मी पक्चावना अइबेमा करी तानसिगे ओजा माइबा नचलना ओजा माइबगी ननाक्ता लाक्चरिबसे अतै करिगिसु नत्ते अैगी इमौ अमा लै अैनदी इमौ ओइबा सुपाम पामदबा नुपी अदुबु युम मदुदगी अमुक्ता चलहनखिनबा अमुक्ता सिनबियु पक्चाव नोफेट तौदुना अदुगी ओइरदी नंग ओजा माइबगी ओइनदी थबकनी अदु सेलदी खरा याम चंगनिको ओजा माइबा सेलगिदी कैसु खनबिन ओजाना पियु हाइबा सेंदो पिजगी नुपी दुदा अैगी युमदा लैनिंगदनबा अदगी नुपा अतोपा कोइनबा पोसेमदुदा सेमजिनबियु होय होय नंगना पामलिबदुमक नंग ओजा माइबना थुंगनगनिदा असुमना अमाइबा पक्चावना महै तौरबा हैनौ फजबा अमा इबेतोंबिदा पी इबेतोंबिना सेलयाम अमा कटलमदुना इबेतोंबिदु अमाइबा पक्चावना पिरकबा हैनौवदु पुरक्तुना मयुमदा लाक्लम्मी लाइजा मासु फी सादुना लैरम्मी इबेतोंबी वाखलदा अैदी हैनौसिदी कमाइना पीनी तौरसिदी
ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯍꯦꯛꯇ ꯄꯤꯔꯒꯦ ꯍꯩꯅꯧ ꯑꯁꯤꯕꯨ ꯆꯥꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯔꯣꯏ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯧꯋꯥ ꯅꯪꯕꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯤ ꯁꯨꯔꯤꯕꯅꯦꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯎꯔꯨꯝꯗ ꯁꯨꯕ ꯌꯥꯗ꯭ꯔꯣ ꯂꯥꯏꯖ ꯉꯁꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯏꯃꯥ ꯐꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯌꯦꯡꯉꯣꯏ ꯏꯃꯥꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯩꯅꯧꯁꯦ ꯂꯥꯏꯗ ꯀꯠꯂꯨꯕꯒꯤ ꯍꯩꯅꯧꯅꯤ ꯏꯃꯥꯅ ꯏꯃꯧꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯂꯥꯏꯖ ꯃꯅꯦꯝꯅ ꯄꯤꯔꯤꯕ ꯍꯩꯅꯧꯗꯨ ꯂꯧꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯃꯧꯅ ꯍꯩꯅꯧ ꯂꯧꯈꯤꯕ ꯑꯗꯨꯗ ꯃꯕꯨꯛ ꯃꯅꯨꯡꯗ ꯅꯣꯛꯆꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯖ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯅꯨꯄꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯀꯧꯏ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯨꯕꯗꯨ ꯊꯤꯕ ꯈꯪꯗꯦꯅꯦ ꯑꯃꯨꯛꯇ ꯊꯤꯔꯛꯎ ꯐꯨꯔꯤꯠ ꯑꯃꯨꯕꯗꯨꯗꯤ ꯎꯄꯨꯗ ꯌꯥꯎꯕꯅꯤ ꯑꯩ ꯂꯧꯊꯣꯛꯆꯔꯛꯑꯒꯦ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯍꯩꯅꯧꯗꯨ ꯊꯝꯗꯨꯅ ꯎꯄꯨꯗꯨ ꯍꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯊꯤꯔꯤ ꯂꯥꯏꯖ ꯃꯥꯅ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯅꯦꯝꯅ ꯄꯤꯔꯛꯄ ꯍꯩꯅꯧꯗꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯅꯪꯗꯤ ꯏꯃꯥꯅ ꯑꯩꯅ ꯆꯥꯅꯕ ꯄꯤꯔꯛꯄ ꯍꯩꯅꯧꯗꯣ ꯅꯪꯅ ꯑꯣꯏꯅ ꯆꯥꯔꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯦ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯒꯤ ꯍꯩ ꯆꯥꯅꯤꯡ ꯂꯩꯔꯝꯕꯗꯨꯗ ꯍꯩꯅꯧ ꯂꯩꯔꯝꯕ ꯑꯁꯤꯗ ꯆꯥꯕꯅꯤ ꯐꯔꯦ ꯆꯥꯔꯣ ꯐꯨꯔꯤꯠ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯐꯤ ꯁꯨꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯥꯏꯖꯁꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯝꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯅ ꯐꯅꯦꯛ ꯁꯦꯠꯂꯒ ꯐꯤ ꯑꯃꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯀꯨꯞꯂꯒ ꯊꯦꯛꯇꯅ ꯂꯝ ꯇꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯐꯅꯦꯛ ꯐꯤꯒ ꯁꯦꯠ ꯆꯥꯔꯗꯅ ꯏꯃꯥ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯇꯥꯕ ꯇꯥꯔꯦ ꯐꯅꯦꯛ ꯐꯤꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯐꯤ ꯑꯗꯨꯕꯨ ꯆꯤꯡꯉꯤ ꯇꯣꯝꯄꯣꯛ ꯅꯨꯄꯤꯗꯧꯅ ꯊꯦꯛꯂꯒ ꯍꯦ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨ ꯀꯔꯤꯅꯣꯅꯦ ꯃꯤꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯐꯤꯁꯤꯕꯨ ꯆꯤꯡꯉꯛꯂꯤꯕꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯖ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤꯗꯧꯅ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗ꯭ꯔꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯐꯅꯦꯛ ꯐꯤꯒ ꯏꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯂꯥꯏꯖ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯍꯧꯒꯠꯂꯛꯄꯗ ꯅꯆꯥꯅꯨꯄꯥꯁꯦ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛ ꯂꯥꯏꯖꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯩ ꯅꯆꯥꯅꯨꯄꯥ ꯍꯥꯏꯅꯨ ꯅꯆꯥꯅꯨꯄꯤ ꯍꯥꯏꯌꯨ ꯈꯪꯕ꯭ꯔꯥ ꯏꯕꯦꯇꯣꯝꯕꯤꯗꯨ ꯈꯪꯂꯤ ꯃꯥꯅ ꯄꯣꯠꯆꯦꯝ ꯇꯧꯔꯤꯕꯗꯨ ꯑꯣꯟꯅꯔꯤ ꯍꯩꯅꯧꯗꯨ ꯃꯆꯥꯅꯨꯄꯥꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯄꯣꯠꯁꯦꯝ ꯑꯣꯟꯅꯈ꯭ꯔꯦ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯩꯅꯧ ꯆꯥꯎꯅ ꯄꯤꯔꯒ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯄꯤꯖꯔꯤꯕꯅꯣ ꯃꯁꯤꯗ ꯏꯈꯨꯠꯁꯦ ꯄꯦꯅ ꯐꯨꯒꯦꯗ ꯍꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯅ ꯂꯥꯏꯖꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ ꯇꯣꯝꯄꯣꯛꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯍꯣ ꯀꯩꯅꯣ ꯈꯨꯠ ꯆꯥ ꯄꯪꯌꯥꯎ ꯌꯥꯎꯔꯤꯕꯁꯤꯕꯣ ꯆꯨꯝꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯇꯟꯖꯩꯗ ꯅꯣꯏꯁꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯋꯥꯏꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯦꯛꯇꯅ ꯆꯠꯈꯤ ꯊꯦꯝꯕꯨꯡꯁꯨ ꯇꯣꯝꯄꯣꯛꯇꯨ ꯊꯕꯛ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯝꯃꯤ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯍꯣ ꯀꯅꯥꯅꯣ ꯊꯣꯛꯂꯛꯑꯒꯦ ꯊꯦꯝꯕꯨꯡ ꯉꯛꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯈꯨꯝꯃꯛꯏꯗꯨꯅ ꯅꯨꯄꯤ ꯃꯈꯣꯜꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧꯏ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯑꯗꯨꯝꯅ ꯊꯦꯝꯕꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯊꯦꯛꯇꯅ ꯊꯣꯛꯂꯛꯏ ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯃꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯇꯣꯝꯄꯣꯛ ꯊꯦꯝꯕꯨꯡꯕꯨ ꯎꯕꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯇꯥ ꯊꯦꯝꯕꯨꯡ ꯅꯪ ꯂꯥꯛꯂꯤꯔꯣ ꯑꯗꯨ ꯇꯥ ꯊꯦꯝꯕꯨꯡ ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯉꯥꯎꯏꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯊꯦꯝꯕꯨꯡꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯇꯥ ꯊꯦꯝꯕꯨꯡ ꯅꯪꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯣ ꯊꯦꯝꯕꯨꯡ ꯃꯥꯗꯤ
ꯇꯣꯝꯄꯣꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯆꯠꯂꯨ ꯀꯩꯇꯧ ꯍꯩꯅꯗꯦꯀꯣ ꯅꯨꯄꯤꯗꯧꯅ ꯋꯥꯒ ꯉꯥꯡꯂꯗꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯀꯅꯤ ꯇꯥ ꯊꯦꯝꯕꯣꯡ ꯀꯔꯤ ꯊꯃꯣꯏꯅꯣ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯀꯅꯤ ꯍꯦꯛꯇ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯊꯃꯣꯏ ꯀꯧꯒꯦ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯃꯟꯗꯦ ꯇꯥ ꯊꯦꯝꯕꯣꯡ ꯅꯍꯥꯛ ꯊꯦꯝꯕꯣꯡ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯑꯩꯗꯤ ꯁꯨꯝ ꯍꯩꯅꯔꯛꯑꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯊꯣꯛꯂꯛꯏ ꯊꯦꯝꯕꯣꯡ ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯀꯩꯅꯣ ꯏꯇꯥꯎ ꯇꯣꯝꯄꯣꯛꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕꯗꯥꯏꯅꯦ ꯏꯕꯦꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯈꯪꯗ꯭ꯔꯦ ꯊꯦꯝꯕꯣꯡ ꯏꯗꯣꯝꯆꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯗꯣꯝꯆꯥꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅꯤ ꯃꯥꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯏꯗꯣꯝꯆꯥ ꯇꯣꯝꯄꯣꯛꯁꯦ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯑꯣ ꯇꯣꯝꯄꯣꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯇꯥ ꯊꯦꯝꯕꯣꯡꯁꯦ ꯄꯥꯝꯃꯤ ꯇꯥ ꯊꯦꯝꯕꯣꯡꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯣ ꯇꯥ ꯊꯦꯝꯕꯣꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤꯀꯣ ꯑꯩ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯒꯦꯕꯀꯣ ꯊꯦꯝꯕꯣꯡ ꯃꯥꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯏꯗꯣꯝꯆꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯦꯝꯕꯣꯡ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯊꯦꯝꯕꯣꯡꯒꯤ ꯃꯈꯨꯠꯇꯣ ꯐꯥꯗꯨꯅ ꯀꯔꯥꯏꯗꯅꯣ ꯇꯥ ꯊꯦꯝꯕꯣꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯊꯦꯝꯕꯣꯡ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯇꯨꯅ ꯆꯠꯊꯣꯛ ꯑꯥꯗ ꯍꯩꯅꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯦꯝꯕꯣꯡꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯨ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯇꯥ ꯊꯦꯝꯕꯣꯡ ꯅꯪ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯅꯤꯌꯥ ꯅꯨꯄꯥꯁꯨ ꯆꯠꯈꯤꯗꯧꯔꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯅꯪꯕꯨ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯇꯥꯔꯦꯃꯤ ꯏꯃꯥ ꯈꯥꯝꯃꯣꯕ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯇꯣꯝꯄꯣꯛ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ ꯇꯨꯀꯠꯆꯩꯍꯦ ꯑꯩꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯍꯣ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯂꯩꯕ ꯁꯤꯇꯜꯂꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯂꯥ 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 ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯅꯕ ꯂꯥꯎꯏ ꯍꯥꯏ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯆꯠꯈꯤꯅꯨ ꯂꯥꯎꯍꯦ ꯃꯤꯅ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯐꯅꯦꯛ ꯐꯤꯗꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯎ ꯂꯥꯎ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯇꯣꯝꯄꯣꯛ ꯁꯨꯒꯠꯇꯨꯅ ꯂꯥꯎꯔꯛꯏ ꯇꯨꯀꯠꯆꯩꯍꯦ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ ꯍꯩꯅꯗꯦ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯣꯏꯅ ꯀꯧꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯦꯛꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯀꯞꯉꯥꯡꯗꯨꯅ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯥꯡꯂꯦꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯃꯥꯏꯕ ꯄꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯄꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯛꯆꯥꯎ ꯏꯕꯦꯇꯣꯝꯕꯤ ꯎꯕꯗ ꯕꯦꯃꯥ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯔꯤ ꯇꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯉꯔꯥꯡ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯕ ꯍꯩꯅꯧꯗꯣ ꯏꯆꯥꯅꯨꯄꯥꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥ ꯅꯆꯥꯅꯨꯄꯥꯅ ꯆꯥꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯐꯖꯔꯝꯃꯅꯤ ꯐꯖꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯄꯤꯗꯧꯅ ꯊꯦꯛꯂꯒ ꯂꯩꯔꯤ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯌꯥꯗ꯭ꯔꯅꯦ ꯑꯩꯅ ꯍꯩꯅꯧ ꯑꯗꯨꯗ ꯁꯣꯟꯈ꯭ꯔꯤꯕ ꯃꯟꯇ꯭ꯔꯗꯨ ꯑꯀꯟꯕꯅꯤꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯨ ꯅꯨꯄꯤꯗꯨꯗ ꯆꯥꯎꯅ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯏꯆꯥꯅꯨꯄꯥꯅ ꯆꯥꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯄꯣꯠꯁꯦꯝꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯩ ꯄꯤꯖꯒꯦ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯀꯟꯕ ꯄꯣꯠꯁꯦꯝ ꯂꯧꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯂꯧꯊꯣꯛꯂꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯄꯣꯠꯁꯦꯝꯗꯨ ꯂꯧꯊꯣꯛꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯁꯈꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯈꯤ ꯏꯕꯦꯇꯣꯝꯕꯤ ꯎꯕꯗ ꯏꯕꯦꯇꯣꯝꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯆꯦ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯏꯆꯦꯅ ꯍꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯎꯅꯔꯨꯔꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯃꯧꯗ ꯄꯤꯖꯧꯅ ꯍꯩꯅꯧ ꯑꯃ ꯄꯤꯔꯛꯄꯅꯤ ꯍꯩꯅꯧꯗꯣ ꯑꯩꯅ ꯃꯧꯗ ꯆꯥꯎꯅ ꯄꯤꯔꯒ ꯏꯆꯥꯅꯨꯄꯥꯅ ꯑꯣꯏꯅ ꯆꯥꯔꯒ ꯂꯩꯔꯝꯃꯦꯗꯅ ꯏꯆꯦ ꯅꯪꯕꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯕꯦꯇꯣꯝꯕꯤ ꯏꯆꯦ ꯏꯆꯥꯅꯨꯄꯥꯅ ꯉꯁꯥꯏ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯊꯦꯛꯑꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯆꯠꯂꯨꯔꯦ ꯏꯆꯦ ꯁꯈꯤꯒ ꯏꯕꯦꯇꯣꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛ ꯅꯨꯄꯤꯗꯧꯅ ꯀꯦꯔꯗꯨꯅ ꯊꯦꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯤ ꯃꯧ ꯑꯃꯅ ꯑꯁꯤꯕꯨ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨ ꯅꯠꯇ꯭ꯔꯅꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯇꯣꯝꯄꯣꯛ ꯃꯥꯜꯂꯤꯅꯦ ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯦꯛꯂꯤꯕꯅꯣ ꯁꯤꯕꯨ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠꯅꯤꯀꯣ
Iche Ibetombi Machanupasigi Mataushi Ubada, Kapning Lamani, Ekoi Paubu Ubada, Asuyamna Haina Dressinadi, Asumna Wari Sanarami, Tompokto, Mayum Dangayhak the Layramdi, Koichat Chatuna Layrami, Nong Maso, Tangnaba Kul the Gipakang Macha Ani Om Laklami, Madu Ubada Tompok, Asumna Haijay. Ah, the Lakli Banupa Om Masidi, Pasay hair, Sanction to Irang Hikta Hojiluge. Asi hai tu na tompok tu nupasing na tugi manak da changak tu na nok mi ga tauraga. Ho sak phaseba pakhang karai da chatluri no. Ai ga koin na re siya bro. Ai su mapu pandri ba lairang ne. Pari tompok ta hairap yeng tu na. Karai da githe koina taurishina. Chulo ya da. Daw ga yaro. Dhamcha atumai hai no. Asi hai tu na kutum ga tu ta sin tu na pari da thilami. Thauba nok la tu na. Idaw bari nang nupi su phangdre. Sige the koina koi soina koiroduna chalo ada noishu onthop asi koi do charune itom da thori ya la ga no sijakragi damcha nang si khrapati ai kana ga le hodoino thobana ije hai doira da hai doira ai koi tause yam phabani nang ne koi tause pam labadi ai koi yana ba hainabi ado nang bu shen gyaw pro haima asing bagi yam harawe no yana ba hainabi ge haira adu redi noina piyo haiba sel do ai pige ekhoi ma do sel pai bada Ibetombi na maming chatlibani aina Ibetombi gi amata bokjabi macha na pi ne mingna tombi adudi nangdi samuloi bi athek bitare adum na nupa sing aduga tompoka wari saduna leiringai tanja aduda Ibetombi du laklami Ibetombi sauna hai nang sida kaidawri la yumna thuna sachi tompok sugatuna kai noi ma ai nayan pa ka wari sanaristi udra ai khoi ma sidi ai bi yum pan khangaloi do ki tawri hai nang se nupi thi da banu panin he sachilaun he asi haiduna macha nupa gi khudang do pai tuna chingkhirami ima ai bu chingat ai bu thado o Ibetombi macha na hairi baga do tadi macha bu chingduna adumak chatkhi parina wai hiksangi he thobana sel khara khelawi tawraga Mama laklaga puduna chatkhiban hali nangna sel khenpagi wakhal da khalaga dum leiro kande sasla asi haiduna nupa singdo chatkirami somda Ibetombi na macha nupa bu yumda puraktuna thauri na makhong makhut punduna thanami tompok kaptuna nupi gi khonjalda ima ai bu pulli basi thadok piyo ima karigino na chabu punduna thamiri basibo laija imungdagi thoglai ima kaino tawrisibo Ibetombi sauna hai nang tuminale masi pumnamang nang nathokaliba ngaktani nang lawrubadagi ichasi umang litana nang dinungai ramani ne minai nu bisidi asi hairamduna Ibetombi do imongda changki laija mapuroibada nungai tani yengduna nupa nang bugyan taro kaidobage nangna asum tawraga ai kamai nungai doino asi haiduna laija do kapi nang nai ginakta kaplibaduna kaigino ai ginakta kapakan ai su kapakitaw adugi saruk ai bupuli base thado ai nupa thiru ai yum paninge nongmanini haukhre Ibetombi na macha nupa bu punduna adum thamlami laija ma su thalip lami Ibetombi mamongna thalip le khanglami nongma Ibetombi do yamna kanna narami laija amaiba kauduna manembu yenghalami amaiba nasu hidak jaraga phani haiduna hairami laija na manemgi seba phajana tawrami laija manemna chanaba champut puttuna manemgi kada changai ima champut che kara sasise Ibetombi masadu yam wana khonjel isi sina ai kemta chaningde ima kemta chadradi hakchang do sum sonthakrani sakchu sadi namau champut che kara ilake sasise asi haiduna laija na manemda champut adubu ilami kara charaga okle haibagum mangak adu hai laija su thokre Ibetombi masu mamongna magidamak wazabadu ubada ningamdaba phauraklammi aise kayada wakhal theluraba asuk phabi imau asibu aina kayada thin tawkhiba ngasi aina naduna haugat kangkhat pangamdana leiraba matam asida imauna manem aigidamak kayada wabiriba Ibetombi do haujiktada yamna ningamaktre laijana seba tawbadagi Ibetombi masu tapna pharaklammi laija chakhumda chak thongli Ibetombi chakhumda changaktuna mawa nangbu chak thongdawrabra hoima imawa
Imasi, imogi mafamda yamda lankri. Tombok na ngasi oiriba phibam asisu. Nanem aina phatludabadagi ohenkibani. Nanem na nangbu iyong masidagi tanthokpa pamki. Nangbu tanthoknaba amaiba tanaki. Numit aduda aina nangonda bekiba hainawdo Potsem tawraba hainawni. Potsem tawba hainawdo ichanupana chakibadagi. Ngasi ichanupana thekoina koi tawduna. Nupa uba yadribasi. Michasi sanu khalaga. Ichasi haibado inemgi iphamda thoklani. Inemgi bema. Inemgi irasingse. Imongna amukta ngakpiyo. Ima, namauda adumna haibigano. Namauna imada sauningba warauba amata laiti. Namaudi pokpadagi imagi minungsi karino haiba khangjahaude. Inemna ngasi namaubu nungsibirakpase. Namau yamna harawe. Numit asidagi mani mamausu nungsinarami. Ibetombina ahaiba amaiba amatanaduna machanupada tawsinkiba Potsem adubu lauthoklami. Tombok masu gyan tari. Laija masu makum matha suraduna machanupa ama poklami. Ibetombi madi masunupa ama phangjaba aduda haraubana loirami. Ibetombi mana wakhal tarabada imongdo ingna chikna nungaina panki.